ngasi phong ki ba tuan ba manipuri se phong di hauji ju thokli ba Russia amasung Ukraine ani ki conflict si ki myam da latest update pi jage myam yeng Taminnasi western countries in Ukraine gi city sing kanbita ba ki damak Zelensky na maral sikre hari Ukraine ki president Zelensky na Europe ki west countries sing na Russia na Ukraine na bomb kya thaduna Ukraine gi city kya ma dimisam kya ma takan ki babo kanbite haina maral sikre Kif independent gi media outlet na thadurakpa pau amada western nation singna numit taragu humdoi ni sumna Russia na Ukraine gi mathakta Landa duna amang ata kya thulak liba sida kari su tawba ngamdre amadi Ukraine bu kanbina bu hotna bidre haina ngasi Zelensky na phong durakibani haidi Ukraine gi nungthakta no fly zone singda plane paisindana ba order thokiba leirabasu Russia gi plane sing lepa leitana paisilakli amadi attack tawri Masina maram oiduna Ukraine lebak to missile amadi bomb leptana thadarakpana leba asi western countries singna kanbidre haibidu sapsana takle Russia na Ukraine gi mathakta Landa aduna lanthum kaya mang takhan kiba amadi mishimina thokol liba asi western officials singna khangbiduna mathau tabu warep amata lawang amdri kanana hauji Ukraine gi city singa sibu Russia gi bomb amasum missile gi kanbigani haina mahakna makhata na phongdorakli Tanzas the International Committee of Red Cross su makhoi humanitarian vehicle sing sizinabada athingba thamli masi miam da tangai fadana khangan pham thokpani mathau dang pudunu lakliba mioi khrana Ukraine na sangsilakpa matamda hauji Ukraine gi oiripa phiba masi malem pumbada khangan gadabani wa thok asigi matang na western country singda miyeng sangbina basu makhoi na khangan gadabani haina Ukraine gi president na makhata na phongdorakli Haukiba ningthokaba numit athengba matamda Ukraine gi awang nongpok thangba leiba Sumi city the Russia na air strike torakpadagi maphamdugi yamdrabada miyoi kunga mathoi angang ani yauna hatkibani haina regional prosecutor office na phongdorakli asi bhaksang singadu emergency service singna lakholaba matungda lalak aduda atoppa mi simina lairibra haina thibagi thabak sathakibani makhata na thijinba matamda asiba masing hengalakani haibigi thajaba lei hairi Malem gi ani suba lanjau thokraba matungna handak Russia na satharikliba Landa sina Europe ki state sing da khwaidigi sauba attack am oiri Russia na leba sida Landa rakpadigi miyoi million 1.7 leba si thadoktuna senakre United Nations Refugee Agency na ngasi phongdorakpadigi pung nifuga nipan gi manungda miyoi million anirom Ukraine thadoktuna lanjena kre haina su phongdorakli Tanza sida European Commission na Russia gi mathakta makhata na sanction kya thamnanaba thaurang lakotkre Sanction singadugi manungda oligarchs amasum politician loinana Belarusian bank ahum yauri anauba pawamada Russia gi maritime technology sing European Union amasum cryptocurrency gi maikeidigi Russia da port thajinbada athingba thamkhre hairi haina pawsna makhata na phongdorakli amaromdana Pambai ama tawduna humanitarian corridor hanglingai da Indian sing Ukraine thadoknaba laingakna khangalakre ba pawmusu update torakli Ukraine gi konung kifta lairibe Indian embassy na hauzik lan sokalaba Ukraine India masa sing mayumda hanma yadan lairibe sing araiba transport ama hekta sejinaduna ngasidagi humanitarian corridor hanglingai sida Ukraine gi thokina ba khankhre humanitarian corridor se Moscow gi matamda ayuki pung 10 dagina international standard time dana numiyungba pung 12 makhai dagi leba popo numitigi hauna hanglagani Tanza sida soyangam yauduna yamna safaba mawongda mafam adudagi araiba transport am hek sejinaduna Ukraine thadornaba pawtak pirakli makhatana Indian embassy na mafam aduda lairiba Indian miyamda humanitarian corridor si kyam kuina hangduna laigedagi khangdabana hek yariba makhai thuna mafam adu thadoknaba su khangalaki anobu India embassy gi advisory amana phongdorakpada Ukraine panduna lairiba Indian amadi atopa lamgi miyoi humanitarian corridor ase ayuki pung 10 tabadigi hangdokani adubu lairiba security situation asina maram oiduna mathang karamba numita corridor asi hanglakani haibata mangamde maram aduna mafam asida lairiba Indian national khudimagna corridor hanglingagi khudong sabasi manghandaduna aphangba train natragana vehicle ama hekta sejinaduna soida ngamdana mafam asi thadok hawbana khwaidigi afabo lambi oigani hanisu mangna makhata na phongdorakli Nakalamaromda ngasi Russian Defense Ministry na phongdorakpada ngasidagi hanggadoriba humanitarian corridor asi Ukraine gi city manga haibadi Kyiv, Sumy, Chernihiv, Kharkiv amasum
Mariupol hangani mafam asidagi misam miyamsina Ukraine thadokuna satkiba yagani haina su phongdorakli tanja asida India lenga ki mekedigi sumida leiribe Indian mairoi sing mafam adu thadoknaba sem saduna leiro haina noaijin numita phongdorakiba lekrabani embassy na phongdorakpada Poland bus city gi station Indian mairoi sing Ukraine city gi awangnong pok thangba mafam da leiriba mairoi sing soida ngamdana tholoknabagi tanja adu leirabani haina khangalakli Saira sida India ki Prime Minister Narendra Modi na haukiba ningthokaba numita Russia amadi Ukraine ki President sing the India masa sing Ukraine thadokuna thokinaba honabada ayaba pibiyu maduna sumida panduna leiribe India ki mairoi sing aso engam yauduna tholokpa ngamgani habu wafam thamkibani ngasi phawbra Sumi State University ki Medical College the India ki mairoi tamba mairoi satrit hena mafam adura panduna leiribani Union Civil Aviation Minister nasu Sindiana maki Twitter ra haukiba numaijin numita phongdorakibada hauju phawbada lebasi gi akhanaba flight 103 India gi mairoi lising 15 ga samapan ga kun India ra purakpa ngamkre hainisu makhatana phongdorakli makasa tharakpu oina masum lusilakpu oina mapalam gi oiba paukhra myamna makasa thana hapsaramge North Korea na nuclear test tawgadori US based Analysts na phongdorakpada satellite image amada North Korea gi nuclear testing site asi semga sagatpagi thawong sing ure hauji North Korea gi Yongbyon da yamna maru eba nuclear reactor facility asi full swing da thabak tawri mafam asida anobo nuclear weapon gi fuel sing kana semga sagalakli DNI gi report amana phongdorakpada North Korea gi lusingba Kim Jong Un na yamna akan mamona nuclear weapon Arsenal amasum ballistic missile development tauna na botnari North Korea na hujiksu intermediate range ballistic missile amasum submarine launched ballistic missile sing utuna lebasi gi tawbang amba sing uthokpaga loinena missile sing aduda nuclear pubang amba shakti yauri haibadu uli North Korea na nuclear test tauna na ba lokhalakliba anawu thorang sing asina US ki president Joe Biden asawu sething ama oidi hana pausna palakli Lusilakpu ina to papaw madanay India China nigi taraga mangarak suba military talk lakliba iray numita pangthoklagani hari ngamkhay gi matang na matam sangnadagi China amadi India nigi marakta yanadaba kya leirakpaduna mari leinana lakliba iray numita leibak ani sigi taraga mangarak suba awang mathaki military talk ama pangthoklagani haina India gi defense establishment makedigi ngasi phongdokre Sanagada Riba Warrior Sida Eastern Ladaki Mapam Singa Leba Ani Sigioina Yanadaba Ladiba Ngamkai Singa Mari Lainaba Wapam Singa Wari Sanagani Hari Mamang the Sanarakiba Wari Singimanung the House of Power the Awang Amasum Katangba Pangong So Galwan Amasum Gorga Hot Spring Ediagi Watoxing Warrior Propangam Krabani Mamangi Taraga Marirak Suba military toki ground sanaki buwari du say sigi Janawari taragani to the pangtokibani adu buwari duna thoitona anago reason amadi purapungam kidabani handak lakaduriba irai numita sanakaduriba taraga mangarak suba round asit ladaki susun moldo meeting point pangtokani sanagaduriba wari sida tha kungani thoi hena eastern ladakh ngam khaida yena duna lakli wafam sing lusilabi yai haina defense ki source na phongdorakli handak nauna leba ani gi oiba Unabamada Mapung Fana Yanabiki Warul Ama Laikibaga Lunena, Mahuksagi Weba Tabak Thoram Singda, Nakal Anina Puning Togat Minabiki Wapam Laikibani, Eastern Ladaki, Lamkayasi, India Masum Chinese military singna, Kum Sing English Singaniga, Kungi, Me Mangada, Lamkayasi Dama Kutona Kiba Lake, Makoina Kutona Kiba Mapamadu, Ladaki, Pangong Lake area Dani, Taudo Duda, Leba. Anigi lanmi sing lising taragi matakta mapam adura asobo khulai sing loinena thomjina rakhibani matung tabara khana sene bagi thaudok sing thokiba laikibani hiramasi gi matang da leba anina yana bam purakna bagi taraga mangarak suba round gi military to asi lakadori bi irai nimita eastern ladakh ta pangthokna ba yana khibani haina pausna makhatana phongdorakli adu hauji koina de myam matang se lusinjarage amasum pathoksa gi bisira soi gi plan ki bi yaurs myam nang pigani matam matam ge ba maru e bi pauk sing su myam de le preitan update pijarake and thank you